ꯊꯝꯖꯔꯤ Mathel Recipe channel asigi Meitei mayam taram nokseri aina ngasi semjagadauriba asidi Meitei bori ni bori ase ai makhal ani da semjage amana maida yairaga semba aduga amana direct nungsada phawraga semba mayam tambiduna video ase loi phawba yengbiu bori ase semnabagi damakta aina ahanbada sagolwai laure sagolwai se nungthanga tingsallaga thanamle adutagi nongaraga singna makhusi samthokle ado akoi gi Meitei gi bori di adum sagolwai semnai kanagumana atopa hawaina semningba taraga su sem aina ngasi semjariba mong asida sembiu adusu adum yagani ado ai ngasi bori ase makhal ani da semjage makhal amana akoi gi Manipuri bori maida yairaga sembado adugi mong de semjage adudagi amana akoi gi hanagi ahansingna sembiramba bori se semlaba matungda nungsada phawraga sembado adugi mong de semjage hojik ahanbada sagolwai se hana takhairani sagolwai se takhaina bugi damakta aina sida grinding jar ama laure grinding jar asida sagolwai se hapchanbirani sagolwai se takpa matamda akoina mahi ama ta hapoi ado sagolwai se grinder taktaba taragasu masala nungda su yagani natraga dengi da sumanda adudagi toksuda suraga su yagani hojik sagolwai se takhaire ado sagolwai se takhaiba matamda yaragadi ising hapiganu karigumba takpa yadaba taragadi ising chamas ama ba hapiu adudagi hena hapiganu hojik sagolwai takhaibado aina kona sida lokthokle ado asida hojik bori gi machal sing hapani ado machal sing ase isa isana pama matungina hapiba yai kenta kaide ado ai hojik asida ahanbada Zira powder se chamas amaga tangkai ni ado hapirani esi jena makang ba fresh leitabadagi akang chamas anigumba bori se hapa loijare aduna nungsada phobirani bori se asumna nungsada phobirani asumna numir humni gumba bori sina krem launa kangbado adu phawo phobigani
Hojik aina maida yairega semnabagidamagta gesta tawa ama thangale ado mai se low flame da thamlagani hojik asigumba haidi akoi yensang chamnanabagi leitrane adugumba ama lobirani aba kharai asigumbagi kharai leibadaraga di aduga su adum yagani adu ahan bada ase phajana thau tebirani te hojik aina phajana thau desal di bori se kaagini aba aduna mai se low flame da thamlaga mathaksina khara kanglakba matamdo aduga onthokpigani igumba bori se leirang de sembi ga haiba taraga di ahan beda leirang do phajana hogatloba aduga sing do pura maitan ta halo maitan taraba matungda mathakta utchai sanbiro karigumba maitan dugi mathakta bori do semba taraga di bori do kaagini aba aduna maitan dugi mathakta ut phajana jai sanbiro adugi mathaktu da kharai do thau phajana tairaga kharai do thambiro kharai dugi mathakta asmaina same to same bori je hapaga sembiro mathak makha on tong chin tawduna pung ani gumba yairaga thammoba aduga krem krem laure haiba kanto aduga lokthokpiro hojik bori se aina low flame da minute nifu muk thamme aduga mathak se chu khara kangchalle kariguma mathak se kangdaba taragadi othokpada hore napkani aba aduna kitang mathak se kangaba matam muk phare aduna aina mai se thingjalle ado bori se keme bado yamna hinjana kemba makti oidri adum khara di keme akoina leirang de semba taraga di leirang de di ondo onsin tawduna adum pung ani ahum gumba yairaga pura kemhanba yayeba ado gas ta di pung ani ahum yairaga thamba idudi oithokte aduduna khara kemlaba matungda kham amada apsen di to bori se manam se amna nusiba manam ama lai bori asidagi haibadi akoina yumda semjabanina yumda sana hapningba makhalgi maroi happy basu yare nungsada numinini gumba bori sina phajana krem launa kangbado adu phawo phawdo pirani bori ase numidumni tukna phawre ado hojikti phajana kangle bori se ado karigma bori se kangba watpa taragadi thamla matungda kona ko phai karakani ba aduna bori phawo matanda bori de phajana kem launa kangba phawa phawyu ko asi maida yaraga kanghanba bori duni asina nungsada kanghangibado bori ani ase amana maida yaibanina aduga amana kanghanbanina masakti kitang khenare adubu hawbudi ani maksu hawi mayam su soidana try to view ko adu ai video sina nungaiba taragadi video gi makhada comment tawbiramu Karena ai video asibu like tawbiu aduga channel sibu subscribe tawbiu subscribe tawra matungda bell button number kawbiganu